ꯑꯩꯈꯣꯏ ꯁꯨꯃꯥꯏꯅ ꯀꯨꯀꯤꯖꯣꯒꯤ MLA ꯇꯔꯥꯅ ꯌꯥꯝꯅ ꯐꯣꯡꯅ ꯊꯣꯛꯑꯒ ꯆꯍꯤ ꯑꯃꯒ ꯊꯥ ꯃꯔꯤꯃꯨꯛꯁꯤ ꯌꯥꯝꯅ ꯐꯣꯡꯅ ꯊꯣꯛꯑꯒ ꯃꯅꯤꯄꯨꯔ ꯊꯨꯒꯥꯏꯔꯅꯤ ꯃꯅꯤꯄꯨꯔꯗꯒꯤ ꯁꯦꯄꯔꯦꯠ ꯑꯦꯗꯃꯤꯅꯤꯁꯇ꯭ꯔꯦꯁꯟ ꯂꯧꯒꯅꯤꯅ ꯍꯥꯏꯔꯒ ꯂꯩ ꯃꯇꯝꯗ ꯃꯈꯣꯏꯒ ꯁꯪꯃꯥꯟ ꯂꯦꯡꯃꯥꯟꯅꯕ ꯑꯩꯈꯣꯏꯒꯤ MLA ꯃꯤꯅꯤꯁꯇꯔꯁꯤꯡꯁꯤꯅꯅꯦ ꯇꯨꯃꯤꯟꯅ ꯂꯩꯁꯟꯕ ꯍꯥꯏꯕꯗꯤ ꯀꯩꯒꯨꯝꯕ ꯄꯕ꯭ꯂꯤꯛ ꯄ꯭ꯂꯦꯠꯐꯣꯔꯝꯗ ꯊꯣꯛꯇ꯭ꯔ ꯋꯥ ꯉꯥꯡꯕ ꯇꯥꯏ ꯈꯨꯟ ꯉꯥꯛꯐꯝꯗ ꯃꯣꯏ ꯆꯠꯂꯒ ꯃꯣꯏꯒꯤ ꯃꯅꯤꯄꯨꯔ ꯊꯨꯒꯥꯏꯕ ꯌꯥꯔꯣꯏ ꯍꯥꯏꯕ ꯄꯔꯥꯁꯦ ꯅꯝꯐꯝ ꯊꯣꯛꯏ ꯑꯗꯨꯅ ꯍꯧꯖꯤꯛ MLA ꯃꯤꯅꯤꯁꯇꯔꯁꯤꯡꯁꯤꯅ ꯁꯨꯝ ꯇꯨꯃꯤꯟꯅ ꯂꯩꯁꯜꯂꯒ ꯃꯇꯝ ꯂꯦꯟꯕꯒꯤ ꯃꯑꯣꯡꯗ ꯁꯨꯝ ꯂꯩꯔꯒ प्रजाꯅ ꯁꯨꯝ ꯋꯥꯍꯟꯕ ꯃꯤ ꯁꯤꯕꯒꯤ ꯆꯥꯡꯅ ꯁꯨꯝ ꯋꯥꯡꯈꯠꯍꯟꯕ ꯂꯟ ꯊꯨꯝ ꯃꯥꯡꯕꯒꯤ ꯆꯥꯡꯅ ꯁꯨꯝ ꯋꯥꯡꯈꯠꯍꯟꯕ ꯇꯨꯝꯗ ꯆꯥꯗꯕ ꯏꯔꯥꯡ ꯇꯧꯕꯒꯤ ꯃꯤꯌꯥꯝꯅ ꯁꯨꯝ ꯋꯥꯍꯜꯂꯒꯗꯤ ꯃꯗꯨꯒꯤ ꯐꯣꯜꯗꯣ नोमा नत्रगा नोमदी अखोई MLA सिंह मथक तागने हाइबसे अखोई मणिपुर की मियाम मुत चिंजलगा ngasi की थोरम पे लेने कोई हाइजेनिंग अदुना मखै मखोई MLA मिनिस्टर सिंह की मथकता मियाम न ओंधन बदु नती बद मथौ तारी मखोई न मंगिन थारगा मियाम को लोने थबक चत बदुने अखोई न पामदरी जिसु MLA मिनिस्टर सिंह अदुना मियाम मुत सिंह का मंगिन थारगा कुकी जो सिंह की MLA ताराना तौरिबु सुमाइना तौ वाइबी ने मियाम ना MLA सिंह की मइम थोमजलगा इरांग तो बदु नते मसी खंगना मणिपुर की MLA मिनिस्टर सिंह सिना कोई थबक तौबी हाइबे हाइजेनिंग